Illegal immigrants-singi masing khangin hengalakpana India da chawba singnaba ama oire expert yumlonnariba leibak-singdagi changsilakpa illegal immigrants-singi ahanba khongdafam awang nongpoklamdamda oiri yumlonnaba leibak-singi illegal immigrants-sing ka hena thomjilakpana India gi security amasung chawkhot thorang paikhatpada chawba singnaba ama oireklagani haina population experts-singna warning tawrakli Jackson wa thamladuna haining thina yengshindaba amadi check tawduna illegal immigrants sing changsilakpa sina leba sigi security da achawa singnaba ama ohenbada natana sel thum amadi khunai lon da so achawa singnaba kaya thoali Mumbai gi Bandra Hindu Association auditorium da handak pangthokhiba illegal immigration gi maramda khana nainaba thoramda expert singna phongdokhibani Hiram asida kopna yengsinba mathau tai loinana social policy ama semhabotai Indian Institute of Population Studies ki Director Dr. S.K. Singana phongdokhibada illegal immigrants sing changsilakpana matam amata da laiba asigi chawkhot thorang amasung sel thumgi phibamda ahongba kaya lehalle masing yamlaba illegal immigrants sing imlonariba laibak Bangladesh Nepal amasung Myanmar dagi changsilaktuna laiba asida tung koiba fawa nungairoidaba singnaba ama mayoknahali laiba asigi security amasung laingak thauda dasu singnaba kaya thogali laiba asida lairiba senja thumjagi mawong asena yumlonnabadagi logi wangmada illegal immigrants sing changsilakpada mateng oihali Selga ona duna changsilakibana India manungda achawa chaitheng ama oirakli maduda politics ki achawa khud yawbagi mami tabaga loinana election da khudong chahanaba akangnaba community amada punsinduna khundahanbagi thawong amasu leiri illegal immigrants singna ahanba oina wangnongpoki state sing da changsilaktuna khunda sinaba honai maduda natana West Bengal gi saruk khara dasu ahanba khungdafam oina sizinai madudagi India gi maroiba metropolitan city sing Mumbai Delhi Bengaluru Chennai amasung Hyderabad na chingbada chatki loinana mafam aduda hanana khundaduna leramlaba singi mating su phangli illegal immigrants singna local political representatives singa network ama semgatli madu makoina changsilaknaba matung asoyangam yaudana yum sabaga loinana khunda sinba yananabani maduda natana identity documents sing saba amadi laiba sigi citizen amana phangpham thokpa hak adu phangnanabani tongan ba case kharada local cooperator amasung politics na mayai chabi gi thausil chathaba singna mateng pangduna sel onthoknaba honai karigumba kanda makoina illegal immigrants singna sel thungi mateng pangu haya yawi hairi Illegal immigrants singna changsilakraba matung ayama matamda illegal business sing chathai makoina chathaba business singi manungda drug lalonba terrorism extremist ka mari lainaba thabak thoram sing yawrai maduna laiba asigi internal security da achoba singnaba ma ohilaki mikhalga mari lainaba ideological paralyzation amasung lainga ki policy ki mayokta laiba singna asigumba sing asida saugatuna love jihad chingba thogali maduna khunai asida tangdu laita daba phibam amasu ohili hairi Oil pump sing thong lolagani haibadagi pump sing da queue lepna kre ngarang numidang Moirang police station gi manung chanba Moirang thana laikai de laiba MS Ilidas Pearl station petrol pump ta sakhang da basing na bom langsinduna pokai halamba thogdoka mari lainana ngasi numidang pung 8 rom tabadagi sarkar ga yanaba ama puraktriba fawba matam kaktuna oil pump sing thong lo naba Manipur Petroleum Dealers Fraternity na waref laure haina social media da pau ama thadorakpadagi miyamna petrol lawnaba haiduna pump sing da queue lengna kre press na phangba pau gi source amana su petrol pump ta bom langsinduna pokai halama thogdoktugi matangda pump sing da secure atmosphere ama leitriba fawba matam kaktana pump sing thonglo naba waref laure adubu mari leinaba association gi maikai digi haribu waref adugi cherol di press ta thadorakpa leitri Maraksida Manipur Sarkar gi Commissioner cum Secretary Home and Asok Kumar na thokiba cherol amagi matungina mamang chahi ki January 15 dagi Home Department da Integrated Anti-Explosion Cell haiba ama lingduna extortion activity gi maikai da center amasung state force sing punna thabak Paikhan minaduna lakli maramaduna citizen singna extortion ga mari lainana kihan khangalakpa sing toll free helpline number 180020233326 ta report tawbiu hairi Muhammad Tasuddin amasung Muhammad Salahuddin gi Asiba Hakchang Petrol mamang jahi 2025 ki December 19 gi ayukta kwakta dagi sinmi oiba Muhammad Tasuddin Desham amasung Muhammad Salahuddin Khudhaibam anibo sengmai police ki manung chanba khongampat area da lambi gi nakal da chalingai da gari na thombadagi laikhidaba thogdok tu da chenari ba gari fawang ngamdana lakhiba du gamari lainana chenari ba gari amasung driver fadriba fawa makhoi ani gi Asiba Hakchang Laure haina JC na waref lauduna lakhiba du Manipur police ki maikai dagi chenari ba mioi singfa na ba hona ba yauna local MLA thongam santi amasung laikhidraba mioi anina thabak toramba maitram Construction na mara laiba mioi sing adu fa na bakkan na honariba si yenglaga hanagi fireva du handok ngasi Asiba Hakchang Lauragani loinina makhoi gi aroiba mathau mangam su pangthoklagani haina kwakcha dagi social activist Muhammad Jiauddin na ngasi kwakcha da pangthokkiba paugi mifam amada phongdokre mahangna makhata na haikibada thodo asiga mari lainana
Ampako Amaso MMWO yauna Kwaktagi CSO Ampaya AKCOC AKYBO Anjuman Kwakta Municipal Council Luching Jamiat Amadi Atay Social Leaders Sing na lepa leitana mating panglibadugidamakta thagatpa phongdokli sinmi asibu thomlamliba gari amasung driver asi Assamdagi ni thaudo asigi matangda Manipur Police ki makok thongba official sing yauna Sengmai PS ki OC na leptana mating pangduna thodok thokpa numit ki hek nongan bada order thoktuna MGT na luchingba police team ama Assam da chatuna hobjik sumara leiba mioi sing adu fana ba honariba kaya adu yenglaga amadi local MLA amasung CSO singna Pangliba mating kaya adobo ikai khumnaba oina Asiba Hakchang adu launaba waref lawkhibani adobo Manipur Police amasung Sengmai Police Station gi osina athuba matamda mara leiba sing fabinaba taksin badi lepkhiroi haiki paugi mifam aduda JAC CSO gi luchingba sing amasung Kwakta Municipal Council gi luchingba kaya su sarugyakhi Chhattisgarh gi class 4 exam question da hui maming ram thon bagi wathok oire Chhattisgarh gi Mahasamund district da chahi tangkhai gi oina pangthokadaba class 4 examination gi wahang che da hui maming ram thon bagi wathok lakpaga loinana district adugi education department gi makok thongba official sing matha sanare wahang che duda mona gi hui gi maming karino haina hangli aduga paukhum oina option Mari pibada ram haiba ming adu yaurakhibani English subject ki wahang aduna maram oiraga Hindu lining chatpa singda khoi saunaba pokhan bagal loinina yaningdaba kaya phongduknaragle sagol sen numita Hindu lining chatpa mioi kaya na wahang che adugi mayokta lambi da thorak tuna khongjang changsin kre chathariba thawong adu Hindu lining ba ikai ba pibani aduga lining adugi maroi ba isorni haina latliba amabu huiga mari leinana wahang che da yahan ba haibadu ikai ba pibani Bis Hindu Parishad amasung Bajrang Dalna Mahasamund District Collector amasung Superintendent of Police ta memorandum ama pisinduna yaningdaba phongdokre Hindu lining gi maru balai ama oiriba rambu huiga mari leinahanba aduna Hindu lining chatpa singi pungning sontha sokhalle General singi mathakta authority na kanba thabak lokhanaba su taksin kre Mahasamund gi District Education Officer Bisa Kumar Lahari na hai Thawong adugi matangda chapchaba khudam changdam pikhalaknaba local education officer da khangan kre loinana report adugi matung ina thabak lokhot kani hairi NCB Manipur Zone amasung Assam Rifles pu thagalakli Narcotic Control Bureau NCB Manipur Zone amasung Assam Rifles na handak aina yadaba mawongda drug karbar tawba mioi anidagi international market ta lupa crore taraga manga rongi value oigadaba heroin kg 7.3 mai pakna fagat khibadugi damakta All Kongba United Club Organization gi mai kaidagi thagatpa phongdorakli Organization asina thadorokpa cherol amana hairibana assembly constituency mari gi tongan ba club amasung community kaya gi mahut siliba Apex Organization asigi maikai digi Assam Rifles amasung NCB Manipur Zone commitment amaga loinana mapung fana strategic coordination pinaduna yamlaba heroin sing fagat kiba asina drug trafficker sing da makhoina chathariba ka henma thawong sing adu kaidongwei da su khangruna leiroi haibagi chapchaba message amadi piragani Operation aduna khudong thiningai oiba narcotic supply chain da chauna panba pibada natana aikhoi gi community gi yamlaba punsi amasung future kaya kanbagi yamna maruiba step amani organization asigi maikai degi region asidagi drug trafficking amasung addiction maru fangna muthanaba yamna pukchel sengna amasung thauna fana thabak tawriba law enforcing agency khudingmakpu mapung fana support tawi asigumba maruiba khongthang sing asina mayai kaba nisana lamdam sigi youth sing amasung community sing da pirakliba achauba jaitheng kaya sing asidagi kanba ngamgani hairi Nongmei Kapshallamle ngasi ayu pung 11:10 rom tabada sangai pro maning laikai da leiba yumnam kunjamani yangkhai ga manga kauba changa ngai ZP gi member amagi yumda Nongmei Kapshallamle thodok asiga ikan kanadana ayuk pung 11:30 rom tabadana langjing achobada leiba langjing GP gi pradhan sorok haibam Sijus Nifu gi yumda Nongmei Kapshallamle hairi